ꯃꯨꯍꯝꯃꯗ ꯔꯁꯨꯂꯨꯜꯂꯥꯍ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯑꯃꯤꯅꯥꯒꯤ ꯌꯇꯤꯝ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯕ ꯁꯦꯔꯤꯌꯦꯜ ꯑꯃ ꯑꯗꯣꯝꯒꯤ ꯃꯥꯡꯗ ꯊꯝꯖꯔꯤ꯫ ꯁꯦꯔꯤꯌꯦꯜ ꯑꯁꯤ ꯂꯥꯟꯊꯣꯛꯆꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ, ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗꯕ ꯌꯥꯎꯔꯕꯁꯨ ꯃꯥꯐ ꯇꯧꯕꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯁꯦꯔꯤꯌꯦꯜ ꯑꯁꯤ ꯑꯇꯣꯞꯄꯗꯁꯨ ꯁꯦꯌꯔ ꯇꯧꯗꯨꯅ ꯑꯗꯣꯝꯁꯨ ꯁꯋꯥꯕꯀꯤ ꯍꯛꯗꯥꯔ ꯑꯣꯏꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯃꯤꯅꯥꯒꯤ ꯌꯇꯤꯝꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯊꯝꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯍꯖꯔꯠ ꯔꯁꯨꯂꯨꯜꯂꯥꯍꯒꯤ ꯄꯔꯤ ꯄꯨꯔꯤ ꯁꯛ ꯇꯥꯛꯄꯅ ꯍꯦꯟꯅ ꯐꯒꯗ꯭ꯔꯥ ꯈꯟꯖꯩ꯫ ꯄꯔꯤ ꯄꯨꯔꯤꯗꯤ ꯑꯁꯤꯅꯤ: ꯃꯋꯥꯍꯤꯕ ꯑꯂꯩꯍꯤ ꯀꯧꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯑꯁꯨꯝꯅ ꯏꯔꯤ: ꯃꯨꯍꯝꯃꯗ ꯕꯤꯟ ꯑꯕꯗꯨꯜꯂꯥꯍ ꯕꯤꯟ ꯑꯕꯗꯨꯜ ꯃꯨꯠꯇꯂꯤꯕ ꯕꯤꯟ ꯍꯥꯁꯤꯝ ꯕꯤꯟ ꯑꯕꯗ ꯃनाꯐ ꯕꯤꯟ ꯀꯨꯁꯤ ꯕꯤꯟ ꯀꯤलाब बिन मुरह बिन कअब बिन लुई बिन गलिब बिन फिहर बिन मालिक बिन नजर बिन किनाना बिन खुजीमा बिन मुद्रिका बिन इलियास बिन नज़ार बिन मुआद बिन अदनान। मफम असी फाउबदी हिस्ट्री इबसिंगी मरक्ता मत्खेनब लैते। मसीगी मथक लानखटखिबददी मत्खेनब लैबा मरमना मदु थादोकजरे। हजरत रसूलुल्लाहगी मबुधौ इबुंगो अब्दुल मुत्तलिबगी मचासिंगदा नुपा 10 अमसुंग नुपी 6नी। मचानुपासिंगदी मचानुपा अहलगी मिंग हारिस, मथंगदा अब्दुल्लाहब, मथंगदा अबदऊद, मथंगदा मुकव्विम, मथंगदा जरार, मथंगदा जहीर, मथंगदा अबू तलीब, मथंगदा अब्दुल्लाह, मथंगदा हमजा अमसुंग अब्बासनी। मचानुपीसिंगदी साफिया, अतिका, मसबीरा, उमैमा, अर्दी अमसुंग अद्रियानी। अहिंग ममई ओइरक्लबा मतमने फ्री फ्री सिटपा अयिंगबा नुंगसिटना थोंग थोंगनावदगी चंगसिल्लक्तुना तुम्खुन तालिबा मियोइसिंगदा फमुंगी अमोनबा थादोक्तुना हौगतखिदनबा पाउजेल पीरी। करी करीगुंबदा अथापदा उटकी मंगक्ता थांगलिबा सरिकसिंगी मखोलसु ताबा फंगली। तांजासिदा बनु हासिमगी पाक चाउरबा युंगी मंगोल काचिन अमदा अमूबा कंबल ब्लांकेट अमा इल्लदुना अहल ओइरबा अब्दुल मुत्तलिब फमली। वखल अमदा ताउरदुना अमुकसु हौगतलगा हंगत हंदा चटली। तवुगुंबसुंग अचेतपा फिरेप अमा लौबदी ngamdri। मतम असुम असुम हौखिदुना नोंगाले। अबू कुबैस चिंगी चिंगदोनगी नुमितकी मंगाल माइकई थुंगना संदोरकले। युंगी मियोइसिंग यहौरदुना मागी मागी सिंथा पांथोकली। अब्दुल मुत्तलिब महाकी वखलदा लुपखिदुना कनागुंबा अमतगी खोंजेल ताखिद्रे। युंगी मियोइसिंगना महाकी मतौ अदुदा अंगकपा चारदुना येंगली। मखोइना खल्ली महौसागा मानदबा मवोंगदा असुमना वखलदा लुपलिबा असि करिगुंबा वफम अमदा बनु उमय्यागी मीसिंगा येतना लौनरुरब्रा। बनु उमय्या अमसुंग बनु हासिमगी मरक्ता थांग सटनगदौरिब्रा, नत्रगा साम लैबाक्तगी हल्लक्पा ललोन पोट पुरक्पा उच्चिंग लुट तौबिख्रब्रा, नत्रगा हजकी मतम नक्सिल्लक्पगा लोइनना मदुगी खुसिल थौरांग तौनबा खल्लिब्रा। मी खुदिंगमक माना माना फंगबा ज्ञानगी मतुंग इन्ना वखलदा लामसिल्ली। मसी ओइरबसु अब्दुल मुत्तलिबगी मनाक चंगसिल्लगा हंगनबगी थौनादी कना अमतदा यावरमदे। अचेतपा फिरेप अमा लौरदुना अब्दुल मुत्तलिबना युंगी मियोइसिंगदा हायरक्ई, अब्दुल्लाह कदाय चटख्रे? महाकपु कौरकउ। काबागी फकलांग मयादा महाकपु कटलगा अइगी मन्नत
ꯉꯁꯤ ꯑꯩꯅ ꯃꯄꯨꯡ ꯐꯥꯍꯜꯂꯒꯅꯤ꯫ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯔꯛꯏ꯫ ꯑꯕꯗꯨꯜ ꯃꯨꯠꯇꯂꯤꯕꯀꯤ ꯐꯩꯁꯂꯥ ꯇꯥꯕꯗ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯜꯂꯤ꯫ ꯑꯕꯗꯨꯜ ꯃꯨꯠꯇꯂꯤꯕꯅ ꯇꯥꯛꯇ ꯊꯝꯂꯤꯕ ꯊꯥꯡ ꯑꯗꯨ ꯂꯧꯔꯒ ꯃꯊꯧ ꯐꯔꯤꯕ꯭ꯔꯥ ꯌꯦꯡꯏ꯫ ꯃꯊꯧ ꯌꯥꯎꯔꯕꯁꯨ ꯖꯤꯔꯍꯒꯤ ꯌꯣꯠꯇ ꯇꯛ ꯅꯥꯜꯂꯗꯨꯅ ꯍꯦꯟꯅ ꯊꯧꯍꯜꯂꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯑꯕꯗꯨꯜ ꯃꯨꯠꯇꯂꯤꯕꯀꯤ ꯐꯩꯁꯂꯥ ꯑꯗꯨ ꯃꯥꯏꯀꯩ ꯃꯔꯤꯗ ꯁꯟꯗꯣꯛꯈ꯭ꯔꯦ꯫ ꯑꯕꯗꯨꯜ ꯃꯨꯠꯇꯂꯤꯕꯅ ꯃꯇꯝ ꯑꯃꯗ ꯃꯟꯅꯠ ꯅꯔꯖ ꯇꯧꯈꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ 10 ꯄꯣꯛꯂꯕꯗꯤ ꯑꯃ ꯑꯜꯂꯥꯍꯒꯤ ꯂꯝꯕꯤꯗ ꯀꯠꯊꯣꯛꯀꯅꯤ꯫ ꯃꯟꯅꯠ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕ ꯃꯍꯥꯛ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯑꯕꯗꯨꯜꯂꯥꯍꯕꯨ ꯀꯧꯔꯨꯅꯕ ꯃꯤ ꯊꯥꯈ꯭ꯔꯦ꯫ ꯍꯥꯁꯤꯝꯒꯤ ꯈꯥꯟꯗꯥꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯗꯣꯛꯈꯤꯕ ꯖꯕꯥꯟ ꯉꯥꯛꯇꯨꯅ ꯂꯥꯛꯏ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯑꯕꯗꯨꯜ ꯃꯨꯠꯇꯂꯤꯕꯇꯤ ꯀꯨꯔꯩꯁꯀꯤ ꯁꯔꯗꯥꯔꯅꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯈꯤꯕ ꯑꯗꯨ ꯍꯣꯡꯗꯣꯛꯄ ꯑꯔꯨꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯑꯕꯗꯨꯜꯂꯥꯍ, ꯍꯥꯔꯤꯁ, ꯑꯕꯨ ꯇꯥꯂꯤꯕ ꯑꯃꯁꯨꯡ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯂꯥꯛꯂꯦ꯫ ꯃꯈꯣꯏ ꯂꯥꯛꯂꯕ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯕꯗꯨꯜꯂꯥꯍꯒꯤ ꯃꯃꯥꯒꯤ ꯃꯄꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯑꯕꯗꯨꯜꯂꯥꯍ ꯀꯨꯔꯕꯥꯟ ꯇꯧꯈꯤꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯂꯗꯨꯅ ꯄꯟꯊꯕ ꯇꯧꯔꯝꯗꯅ ꯃꯐꯝ ꯑꯁꯤꯗ ꯊꯨꯡꯂꯔꯦ꯫ ꯑꯕꯗꯨꯜꯂꯥꯍ ꯅꯥꯀꯜ ꯑꯃꯗ ꯂꯨꯛꯊꯔꯒ ꯂꯦꯞꯂꯤ꯫ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄ ꯃꯤꯠꯌꯦꯡꯁꯤꯡꯅ ꯃꯥꯕꯨ ꯌꯦꯡꯂꯒ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯩꯔꯤꯅ ꯆꯥꯛꯂꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯕꯗꯨꯜ ꯃꯨꯠꯇꯂꯤꯕꯀꯤ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯁꯨꯔꯤ ꯑꯗꯨ ꯂꯧꯊꯣꯛꯂꯕꯗꯤ ꯀꯌꯥꯗ ꯐꯔꯒꯗꯕ ꯈꯜꯂꯤ꯫ ꯃꯤꯅꯨꯡꯁꯤꯒꯤ ꯃꯇꯧ ꯃꯑꯣꯡ ꯑꯁꯤ ꯎꯕꯗ ꯑꯕꯗꯨꯜ ꯃꯨꯠꯇꯂꯤꯕꯅ ꯍꯥꯏꯔꯛꯏ, ꯑꯩꯕꯨ ꯊꯧꯅꯥ ꯂꯩꯇꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛ ꯅꯈꯣꯏ ꯃꯌꯥꯝ ꯃꯐꯝ ꯑꯁꯤꯗ ꯄꯨꯜꯂꯔꯤꯕꯅꯤ꯫ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯄ ꯃꯤ ꯑꯃꯕꯨ ꯋꯥ ꯑꯗꯨ ꯉꯥꯛꯅ ꯆꯠꯇꯅꯕ ꯑꯩꯉꯣꯟꯗ ꯑꯊꯤꯡꯕ ꯄꯤꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯃꯟꯅꯠ, ꯑꯩꯒꯤ ꯅꯔꯖ ꯃꯤ ꯄꯨꯝꯅꯃꯛꯅ ꯈꯪꯂꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯑꯍꯤꯡꯗ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯏꯆꯥꯁꯤꯡꯒꯤ ꯃꯔꯛꯇ ꯂꯣꯇ꯭ꯔꯤ ꯇꯧꯏ꯫ ꯂꯣꯇ꯭ꯔꯤ ꯑꯗꯨꯗ ꯑꯕꯗꯨꯜꯂꯥꯍꯒꯤ ꯃꯤꯡ ꯐꯥꯎꯔꯛꯈꯤ꯫ ꯉꯁꯤ ꯃꯍꯥꯛꯄꯨ ꯀꯠꯂꯒ ꯑꯩꯒꯤ ꯃꯟꯅꯠ ꯃꯄꯨꯡ ꯐꯥꯍꯟꯒꯅꯤ꯫ ꯊꯧꯅꯥ ꯂꯩꯇꯕ ꯑꯃꯁꯨꯡ ꯄꯥꯡꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯒꯤ ꯃꯃꯤꯠꯁꯤꯡ ꯐꯤꯖꯤꯅ ꯈꯨꯝꯖꯤꯜꯂꯣ꯫ ꯖꯤꯕꯍ ꯇꯧꯒꯗꯧꯔꯤꯕ ꯃꯍꯥꯛꯀꯤ ꯂꯥꯎ ꯈꯣꯡꯕ ꯇꯥꯕ ꯉꯝꯂꯣꯏꯗꯕꯁꯤꯡꯅ ꯃꯅꯥꯀꯣꯡꯂꯁꯤꯡꯅ ꯃꯦꯟꯁꯤꯜꯂꯣ꯫ ꯃꯤꯌꯥꯝꯅ ꯑꯩꯒꯤ ꯏꯆꯥꯗ ꯃꯤꯅꯨꯡꯁꯤ ꯎꯠꯂꯤ, ꯇꯧꯏꯒꯨꯝꯕꯁꯨꯡ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯄ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯦ꯫ ꯑꯗꯅꯥꯟꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ, ꯅꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯡꯗꯕ ꯑꯣꯏꯔꯕ꯭ꯔꯥ? ꯑꯕꯗꯨꯜꯂꯥꯍꯒꯤ ꯃꯃꯥ ꯃꯔꯤꯁꯤꯡꯒꯤ ꯃꯤ ꯑꯃꯁꯨꯡ ꯃꯔꯨ ꯑꯣꯏꯅ ꯑꯕꯨ ꯇꯥꯂꯤꯕꯅ ꯑꯊꯤꯡꯕ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯁꯨꯝꯅ ꯀꯨꯔꯕꯥꯟ ꯇꯧꯕ ꯑꯩꯈꯣꯏꯅ ꯄꯥꯝꯗꯦ꯫ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯉꯛꯁꯤꯡ ꯁꯨꯔꯤꯗꯨꯅ ꯂꯦꯟꯕꯤꯌꯨ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯕꯗꯨꯜꯂꯥꯍꯗ ꯑꯩꯈꯣꯏ ꯃꯗꯨ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ꯫ ꯋꯥꯗꯨ ꯑꯁꯨꯝ ꯁꯥꯡꯗꯣꯔꯛꯏ꯫ ꯑꯕꯗꯨꯜ ꯃꯨꯠꯇꯂꯤꯕ ꯃꯍꯥꯛꯅ ꯅꯤꯡꯈꯤꯕ ꯑꯗꯨꯗꯒꯤ ꯑꯍꯣꯡꯕ ꯂꯩꯇꯦ ꯍꯥꯏꯔꯛꯏ, ꯃꯥꯂꯦꯝ ꯑꯁꯤ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯕꯁꯨ ꯑꯩꯅ ꯅꯤꯡꯈꯤꯕ ꯑꯁꯤꯃꯛ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯑꯜꯂꯥꯍꯅ ꯑꯩꯉꯣꯟꯗ ꯏꯆꯥꯅꯨꯄꯥ 10 ꯄꯤꯕꯤꯕꯅꯤ꯫ ꯏꯆꯥ ꯑꯃ ꯀꯨꯔꯕꯥꯅꯤ ꯇꯧꯈꯤꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯔꯕ? ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯐꯤꯔꯦꯞꯇ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯏ, ꯍꯦ ꯀꯨꯔꯩꯁꯀꯤ ꯁꯔꯗꯥꯔ, ꯋꯥ ꯑꯃ ꯍꯥꯏꯖꯒꯦ ꯌꯥꯕꯤꯒꯗ꯭ꯔꯥ? ꯑꯕꯗꯨꯜ ꯃꯨꯠꯇꯂꯤꯕꯅ ꯍꯥꯏꯔꯛꯏ, ꯌꯥꯕ ꯌꯥꯗꯕꯒꯤ ꯑꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯖꯕꯥꯟ ꯂꯧꯒꯅꯨ, ꯅꯍꯥꯛꯅ ꯍꯥꯏꯒꯗꯕ ꯑꯗꯨ ꯍꯥꯏꯌꯨ꯫ ꯑꯍꯜꯗꯨꯅ ꯍꯥꯏꯔꯛꯏ, ꯕꯅꯨ ꯑꯃꯤꯔꯒꯤ ꯃꯨꯍꯜꯂꯥꯗ ꯄꯟꯖꯤ ꯍꯩꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯕꯗꯨ ꯈꯪꯕꯤꯕ꯭ꯔꯥ? ꯑꯕꯗꯨꯜ ꯃꯨꯠꯇꯂꯤꯕꯅ ꯍꯥꯏꯔꯛꯏ, ꯑꯩ ꯈꯛꯇ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯄꯨ ꯈꯪꯏ꯫ ꯄꯟꯖꯤ ꯌꯦꯡꯕꯗ ꯃꯍꯥꯛꯀꯨꯝꯅ ꯍꯩꯕ ꯃꯤꯁꯛ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯊꯥꯞ ꯑꯊꯥꯞꯄ ꯂꯝꯗꯒꯤ ꯄꯟꯖꯤ ꯌꯦꯡꯍꯟꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯅꯔꯤꯕꯅꯤ꯫ ꯑꯍꯜꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯐꯩꯁꯂꯥ ꯇꯧꯍꯜꯂꯁꯤ꯫ ꯃꯍꯥꯛꯅ ꯇꯥꯔꯛꯄ ꯐꯩꯁꯂꯥꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯌꯥꯔꯁꯤ꯫ ꯑꯍꯜꯗꯨꯅ ꯍꯥꯏꯕ ꯑꯗꯨ ꯃꯍꯥꯛꯁꯨ ꯌꯥꯅꯤꯡꯕ ꯎꯠꯂꯦ꯫
ꯃꯤ ꯑꯃꯅ ꯑꯕꯗꯨꯜ ꯃꯨꯇꯂꯤꯕꯇ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯋꯥꯐꯝꯁꯤ ꯌꯥꯕꯤꯔꯕꯅꯤꯅ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯗꯤ ꯊꯅꯝꯃꯣ꯫ ꯑꯕꯗꯨꯜ ꯃꯨꯇꯂꯤꯕꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯣꯏ, ꯄꯟꯖꯤꯒꯤ ꯋꯥ ꯇꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯊꯥꯡ ꯊꯝꯂꯣꯏ꯫ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯅꯝ ꯍꯥꯕꯒꯤ ꯃꯇꯧ ꯎꯠꯀꯅꯨ꯫ ꯑꯁꯨꯝꯅ ꯕꯅꯨ ꯍꯥꯁꯤꯝꯒꯤ ꯃꯤꯑꯣꯏ ꯈꯔ ꯑꯕꯗꯨꯜ ꯃꯨꯇꯂꯤꯕꯀ ꯂꯣꯏꯅꯅ ꯄꯟꯖꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯄꯟꯖꯤ ꯅꯨꯄꯤ ꯑꯗꯨ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤꯅꯤ, ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥ, ꯃꯃꯥꯏꯗ ꯎꯐꯨꯜ, ꯃꯉꯛꯇ ꯎꯠꯀꯤ ꯁꯔꯨꯁꯤꯡ ꯌꯥꯜꯂꯤꯕꯅꯤ, ꯃꯈꯨꯠ ꯃꯈꯣꯡ ꯑꯃꯁꯨꯡ ꯄꯥꯝꯕꯣꯝꯗ ꯌꯣꯠꯀꯤ ꯈꯨꯖꯤ ꯁꯤꯔꯤꯕꯤ, ꯃꯌꯥꯗ ꯅꯞꯄꯨ ꯀꯥꯔꯗꯨꯅ ꯌꯦꯡꯕꯗ ꯑꯀꯤꯕ ꯐꯥꯎꯕ ꯁꯛꯇꯝꯅꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯊꯥꯖꯅ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯦꯞꯂꯤ꯫ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨꯒꯤ ꯏꯪꯒꯤꯠꯅ ꯐꯝꯅꯕ ꯍꯥꯏꯔꯛꯏ꯫ ꯃꯤꯌꯥꯝꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯃꯨꯟꯅ ꯃꯤꯌꯥꯝꯒꯤ ꯋꯥꯗꯨ ꯇꯥꯔꯝꯃꯤ, ꯃꯃꯤꯠ ꯇꯨꯝꯁꯤꯜꯂꯗꯨꯅ ꯋꯥꯈꯜ ꯇꯧꯏ꯫ ꯃꯤꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯗꯤ ꯑꯕꯗꯨꯜꯂꯥꯍꯒꯤ ꯊꯋꯥꯏ ꯍꯤꯡꯕ ꯑꯗꯨꯒ ꯑꯕꯗꯨꯜ ꯃꯨꯇꯂꯤꯕꯅ ꯃꯔꯛ ꯊꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯅꯍꯥꯛ ꯌꯥꯒꯅꯨ꯫ ꯅꯍꯥꯛꯀꯤ ꯊꯃꯣꯏꯅ ꯌꯥꯕ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯄꯟꯖꯤꯒꯤ ꯃꯍꯩꯅ ꯄꯤꯔꯛꯄ ꯋꯥꯐꯝ ꯑꯗꯨꯈꯛ ꯍꯥꯏꯌꯨ꯫ ꯅꯨꯄꯤꯗꯨꯅ ꯐꯥꯛ ꯐꯥꯛ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯇꯣꯞꯄ ꯃꯑꯣꯡ ꯑꯃꯗ ꯃꯟꯅꯠ ꯑꯗꯨ ꯃꯄꯨꯡ ꯐꯥꯍꯟꯕ ꯌꯥꯏ꯫ ꯑꯕꯗꯨꯜꯂꯥꯍꯒꯤ ꯃꯤꯡꯒ ꯂꯣꯏꯅꯅ ꯎꯠꯀꯤ ꯂꯣꯇ꯭ꯔꯤ ꯇꯧ꯫ ꯑꯕꯗꯨꯜꯂꯥꯍꯒꯤ ꯃꯤꯡꯒꯤ ꯃꯍꯨꯠꯇ ꯎꯠꯀꯤ ꯃꯤꯡ ꯐꯥꯎꯗ꯭ꯔꯤ ꯐꯥꯎꯕ ꯃꯁꯤꯡ ꯍꯥꯞꯀꯠꯂꯒ ꯂꯣꯇ꯭ꯔꯤ ꯑꯣꯠꯂꯨ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯔꯥꯎꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯌꯨꯝ ꯌꯧꯔꯛꯄꯒ ꯂꯣꯇ꯭ꯔꯤ ꯑꯣꯠꯄ ꯍꯧꯔꯛꯂꯦ꯫ ꯂꯣꯇ꯭ꯔꯤꯒꯤ ꯑꯍꯧꯕꯗ ꯎꯠ 10ꯒ ꯑꯕꯗꯨꯜꯂꯥꯍꯒꯤ ꯃꯤꯡꯒ ꯑꯣꯠꯂꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯕꯗꯨꯜꯂꯥꯍꯒꯤ ꯃꯤꯡ ꯐꯥꯎꯔꯛꯏ꯫ ꯎꯠ 10 ꯑꯃꯒ ꯍꯥꯞꯀꯠꯇꯨꯅ ꯎꯠ 10ꯒ ꯑꯕꯗꯨꯜꯂꯥꯍꯒꯤ ꯃꯤꯡꯒ ꯑꯣꯠꯄꯗꯁꯨ ꯑꯕꯗꯨꯜꯂꯥꯍꯒꯤ ꯃꯤꯡ ꯐꯥꯎꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯍꯥꯞꯀꯠꯇꯨꯅ ꯎꯠ 100ꯒ ꯑꯕꯗꯨꯜꯂꯥꯍꯒꯤ ꯃꯤꯡꯒ ꯑꯣꯠꯄꯗ ꯍꯟꯗꯛꯇꯤ ꯎꯠꯀꯤ ꯃꯤꯡ ꯐꯥꯎꯔꯛꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯕꯗꯨꯜ ꯃꯨꯇꯂꯤꯕꯅ ꯑꯕꯗꯨꯜꯂꯥꯍꯒꯤ ꯃꯍꯨꯠꯇ ꯎꯠ 100 ꯀꯨꯔꯕꯥꯅꯤ ꯇꯧꯈꯤ꯫ ꯍꯧꯖꯤꯛ ꯑꯕꯗꯨꯜꯂꯥꯍ ꯑꯁꯤꯕꯒꯤ ꯀꯌꯥꯠꯇꯒꯤ ꯍꯤꯡꯂꯦ꯫ ꯍꯥꯁꯤꯃꯤ ꯈꯥꯟꯗꯥꯟꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎꯗꯨꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯂꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯑꯁꯨꯝꯅꯁꯨ ꯂꯥꯛꯏ꯫ ꯑꯕꯗꯨꯜ ꯃꯨꯇꯂꯤꯕꯅ ꯇꯥꯕ ꯐꯪꯈꯤ ꯃꯗꯨꯗꯤ ꯈꯥꯅꯥ ꯀꯥꯕꯥꯒꯤ ꯃꯅꯥꯛ ꯑꯀꯣꯏꯕꯗ ꯖꯝꯖꯝꯒꯤ ꯒꯨꯍꯥ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯗꯨ ꯐꯨꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯑꯣꯏꯕꯁꯤ ꯏꯁꯤꯡꯅꯤ꯫ ꯊꯛꯅꯕꯒꯤꯁꯨ ꯐꯪꯂꯝꯗꯦ, ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯋꯥꯕ ꯆꯩꯊꯦꯡ ꯑꯁꯤ ꯐꯪꯂꯝꯃꯤ꯫ ꯑꯕꯗꯨꯜ ꯃꯨꯇꯂꯤꯕꯅ ꯒꯨꯍꯥ ꯑꯗꯨ ꯊꯤꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯃꯐꯝꯗ ꯇꯧꯊꯣꯛꯇꯨꯅ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯀꯌꯥ ꯇꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯕꯁꯨ ꯒꯨꯍꯥꯗꯤ ꯐꯪꯕ ꯉꯝꯈꯤꯗꯦ꯫ ꯃꯃꯩꯊꯪꯗ ꯃꯍꯥꯛꯅ ꯃꯟꯅꯠ ꯇꯧꯏ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯜꯂꯥꯍꯅ ꯖꯝꯖꯝꯒꯤ ꯒꯨꯍꯥ ꯑꯩꯉꯣꯟꯗ ꯐꯪꯍꯟꯕꯤꯔꯕꯗꯤ ꯏꯆꯥꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃ ꯑꯜꯂꯥꯍꯒꯤ ꯃꯤꯡꯗ ꯀꯨꯔꯕꯥꯅꯤ ꯄꯤꯒꯅꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯍꯥꯛꯅ ꯑꯁꯨꯝ ꯇꯧꯊꯣꯛꯇꯨꯅ ꯊꯤꯔꯛꯄꯗ ꯅꯨꯡꯕꯥꯛ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯁꯦꯡꯅꯗꯤ ꯅꯨꯡꯕꯥꯛ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯀꯅꯥꯒꯨꯝꯕꯅ ꯒꯨꯍꯥꯗꯨꯒꯤ ꯃꯃꯥꯏ ꯃꯦꯟꯁꯤꯟꯈꯤꯕꯅꯤ꯫ ꯅꯨꯡꯕꯥꯛ ꯑꯗꯨ ꯊꯨꯒꯥꯏꯕꯒ ꯃꯅꯨꯡꯗꯒꯤ ꯏꯁꯤꯡ ꯐꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯒꯨꯍꯥ ꯐꯪꯕ ꯑꯁꯤ ꯃꯛꯀꯥꯋꯥꯂꯥꯁꯤꯡꯒꯤꯗꯃꯛꯇ ꯌꯥꯝꯅ ꯍꯔꯥꯎꯕꯒꯤ ꯃꯁꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯀꯨꯔꯩꯁꯀꯤ ꯁꯔꯗꯥꯔ ꯑꯕꯗꯨꯜ ꯃꯨꯇꯂꯤꯕꯄꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯕꯗꯨꯜ ꯃꯨꯇꯂꯤꯕꯀꯤ ꯃꯥꯏꯊꯣꯡꯗꯗꯤ ꯑꯋꯥꯕꯒꯤ ꯃꯃꯤ ꯇꯥꯈ꯭ꯔꯦ, ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯃꯆꯥꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃ ꯃꯟꯅꯠ ꯃꯄꯨꯡ ꯐꯥꯍꯟꯅꯕ ꯀꯨꯔꯕꯥꯅꯤ ꯄꯤꯗꯕ ꯌꯥꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯃꯆꯥꯁꯤꯡꯒꯤ ꯃꯔꯛꯇ ꯂꯣꯇ꯭ꯔꯤ ꯇꯧꯕꯗ ꯑꯕꯗꯨꯜꯂꯥꯍꯒꯤ ꯃꯤꯡ ꯐꯥꯎꯔꯛꯈꯤ꯫ ꯀꯥꯏꯅꯊꯪꯗ ꯑꯕꯗꯨꯜꯂꯥꯍꯒꯤ ꯃꯍꯨꯠ ꯁꯤꯜꯂꯗꯨꯅ ꯎꯠ 100 ꯀꯨꯔꯕꯥꯅꯤ ꯇꯧꯈꯤ꯫
ꯃꯇꯝꯗꯨꯗ ꯑꯔꯕ ꯂꯩꯕꯥꯛꯇ ꯄꯥꯎ ꯑꯃ ꯁꯟꯗꯣꯔꯛꯈꯤ ꯃꯗꯨꯗꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯔꯣꯏꯕ ꯅꯕꯤ ꯑꯕꯗꯨꯜ ꯃꯨꯇꯂꯤꯕꯀꯤ ꯃꯆꯥꯅꯨꯄꯥ ꯑꯕꯗꯨꯜꯂꯥꯍꯗꯒꯤ ꯄꯣꯛꯂꯒꯅꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯟꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯗ ꯏꯔꯤ ꯃꯗꯨꯗꯤ ꯍꯖꯔꯠ ꯌꯍꯌꯥ ꯑꯂꯩꯍꯤꯁꯁꯂꯥꯝꯅ ꯂꯤꯠꯂꯝꯕ ꯏ ꯇꯩꯔꯕ ꯖꯨꯕ꯭ꯕꯥ ꯑꯗꯨꯗ ꯑꯅꯧꯕ ꯏ ꯐꯥꯎꯔꯛꯇꯨꯅ ꯆꯦꯟꯊꯔꯛꯂꯕꯗꯤ ꯑꯔꯣꯏꯕ ꯅꯕꯤ ꯄꯣꯛꯀꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯖꯨꯕ꯭ꯕꯥ ꯑꯗꯨꯗꯒꯤ ꯑꯅꯧꯕ ꯏ ꯆꯦꯟꯊꯔꯛꯂꯦ꯫ ꯍꯧꯖꯤꯛ ꯑꯔꯣꯏꯕ ꯅꯕꯤ ꯈꯣꯡꯗꯥꯔꯛꯀꯗꯕ ꯃꯇꯝ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯑꯕꯗꯨꯜ ꯃꯨꯇꯂꯤꯕꯀꯤ ꯃꯆꯥꯅꯨꯄꯥ 10ꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯆꯨ ꯐꯖꯕ, ꯆꯤꯡ ꯂꯦꯝꯕ, ꯑꯌꯦꯡꯕ ꯈꯨꯗꯤꯡꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯐꯥꯎꯕ, ꯉꯥꯡꯊꯣꯔꯛꯄ ꯋꯥꯍꯩ ꯈꯣꯏꯍꯤꯒꯨꯝꯅ ꯊꯨꯝꯕ, ꯐꯖꯕ ꯂꯝꯆꯠꯅ ꯂꯩꯇꯦꯡꯕ ꯑꯕꯗꯨꯜꯂꯥꯍꯅꯤ꯫ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛꯇ ꯑꯉꯛꯄ ꯃꯈꯜꯒꯤ ꯅꯨꯔ ꯑꯃ ꯐꯥꯎꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯛꯀꯥꯒꯤ ꯁꯛꯍꯦꯟꯕꯤ ꯆꯅꯨꯔꯥꯁꯤꯡꯒꯤ ꯊꯃꯣꯏꯗ ꯑꯕꯗꯨꯜꯂꯥꯍꯕꯨ ꯌꯦꯡꯂꯒ ꯀꯜꯂꯛꯄ ꯄꯣꯛꯆꯩ꯫ ꯏꯀꯥꯏꯕ ꯈꯨꯗꯤꯡꯃꯛ ꯇꯨꯡꯑꯣꯏꯅꯗꯨꯅ ꯃꯍꯥꯛꯄꯨ ꯐꯪꯅꯕꯒꯤ ꯋꯥꯈꯜ ꯇꯧꯖꯩ꯫ ꯅꯣꯡꯃ ꯑꯕꯗꯨꯜꯂꯥꯍ ꯃꯛꯀꯥꯒꯤ ꯒꯥꯂꯤ ꯑꯃꯗ ꯂꯥꯛꯏ꯫ ꯂꯨꯛꯊꯔꯤꯕ ꯃꯤꯠꯌꯦꯡꯗꯨꯅ ꯌꯦꯠ ꯑꯣꯏꯗ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯗꯦ꯫ ꯈꯪꯍꯧꯗꯅ ꯌꯨꯝ ꯑꯃꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯑꯕꯗꯨꯜꯂꯥꯍꯅ ꯌꯦꯡꯊꯣꯛꯈꯤꯕꯗ ꯈꯨꯁꯩꯃꯥꯒꯤ ꯃꯆꯥꯅꯨꯄꯤ, ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕꯤ, ꯍꯨꯔ ꯄꯔꯤꯒꯨꯝ ꯐꯖꯕꯤ ꯑꯗꯨ ꯊꯣꯡꯒꯤ ꯊꯣꯡꯕ ꯄꯥꯏꯔꯗꯨꯅ ꯂꯦꯞꯂꯤ ꯑꯃꯁꯨꯡ ꯏꯪꯒꯤꯠ ꯇꯧꯔꯗꯨꯅ ꯑꯕꯗꯨꯜꯂꯥꯍꯕꯨ ꯂꯦꯞꯅꯕ ꯍꯥꯏꯔꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯝ ꯍꯦꯜꯂꯕ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕꯗꯨ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯈꯨꯁꯩꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅ ꯈꯟꯖꯩ ꯑꯕꯗꯨꯜꯂꯥꯍꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯗꯨ ꯊꯨꯡꯍꯟꯒꯅꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯋꯥꯈꯜꯗꯨꯒꯤ ꯇꯥꯏꯑꯣꯟꯅꯅ ꯑꯕꯗꯨꯜꯂꯥꯍꯒꯤ ꯄꯥꯎꯈꯨꯝ ꯐꯪꯂꯕꯗ ꯏꯀꯥꯏꯖꯕꯅ ꯃꯃꯥꯏꯗꯨ ꯏꯒꯨꯝꯅ ꯉꯥꯡꯈꯠꯂꯤ꯫ ꯑꯕꯗꯨꯜꯂꯥꯍꯅ ꯃꯍꯥꯛꯉꯣꯟꯗ ꯍꯥꯏꯔꯛꯏ, ꯍꯔꯥꯝ ꯑꯣꯏꯕ ꯊꯕꯛ ꯄꯥꯡꯊꯣꯛꯄꯗꯒꯤꯗꯤ ꯁꯤꯖꯈꯤꯕꯅ ꯍꯦꯟꯅ ꯐꯩ꯫ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯆꯤꯔꯣꯜ ꯇꯧꯔꯤꯕ ꯑꯩꯒꯤ ꯊꯃꯣꯏꯅ ꯃꯗꯨ ꯇꯨꯀꯠꯆꯩ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯑꯕꯗꯨꯜꯂꯥꯍ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫